ꯂꯩꯃꯈꯣꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ꯫ ꯀꯦꯖꯦꯠꯁꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 19 ꯅꯨꯡꯊꯤꯜ ꯄꯨꯡ 1:00 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯃꯩꯇꯩꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯇꯔ 50 ꯔꯣꯝ ꯂꯥꯞꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯔꯦꯗ ꯆꯠꯊꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯤꯡ ꯑꯃꯒꯤ ꯂꯩꯈꯤꯕꯅ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯃꯈꯣꯡꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯐꯇ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯄꯗꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯤꯇꯩꯒꯤ ꯌꯨꯝ 6 ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ ꯂꯦꯚꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯑꯃꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯀꯃꯥꯟꯗꯣꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯨꯂꯥꯏ 18ꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯡꯊꯥꯖꯣꯜꯗ ꯂꯩꯕ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯧꯃꯤꯟꯂꯥꯟ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯦꯗ ꯆꯠꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯦꯖꯦꯠꯁꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛꯇꯤ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯤꯡ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯗꯨꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯁꯔꯆ ꯋꯥꯔꯦꯟꯠ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯇꯧꯗꯅ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯧꯃꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯑꯁꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯤꯗꯔ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯕꯒ ꯂꯣꯏꯅꯅ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯉꯥꯛꯅ ꯑꯃꯁꯨꯡ ꯂꯣꯅ ꯌꯥꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯑꯣꯡꯗ ꯆꯠꯊꯒꯗꯕꯅꯤ꯫ ꯄ꯭ꯔꯣꯄꯔ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯔꯦꯗ ꯆꯠꯊꯈꯤꯕ ꯍꯥꯏꯕꯁꯤ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯥꯏꯠ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯧꯃꯤꯟꯂꯥꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯅꯕ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯨꯏ ꯑꯃꯁꯨꯡ ꯂꯁꯥꯡ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟꯠ ꯍꯦꯟꯒꯠꯍꯟꯕꯤꯌꯨ꯫ ꯀꯨꯀꯤ ꯏꯟꯄꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯥꯏ.ꯇꯤ. ꯔꯣꯗ ꯌꯥꯎꯅ ꯃꯀꯨꯏ ꯑꯃꯁꯨꯡ ꯂꯁꯥꯡ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟꯠ ꯍꯦꯟꯒꯠꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯂꯧꯃꯤꯁꯤꯡ ꯂꯧꯕꯨꯛꯇ ꯅꯤꯡꯇꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧ ꯁꯨꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯇꯨꯏꯂꯥꯡ ꯔꯣꯗ ꯂꯍꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯕꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯅꯤ ꯄꯥꯋꯔ ꯇꯤꯂꯔ ꯑꯃ ꯊꯨꯒꯥꯏ ꯌꯩꯈꯥꯏ ꯇꯧꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯀꯨꯏꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯤꯑꯥꯔꯄꯤꯑꯦꯐ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕ ꯇꯛꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯎꯒꯤꯟ ꯀꯧꯕ ꯂꯧꯃꯤ ꯑꯃ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯂꯝꯈꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯤꯅꯤ ꯄꯥꯋꯔ ꯇꯤꯂꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯀꯨꯏ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅꯕ ꯁꯨꯅꯕ ꯈꯪꯍꯜꯂꯝꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯕꯖꯥꯡ ꯚꯤꯂꯦꯖꯀꯤ ꯍꯥꯎꯈꯨꯂꯦꯠ ꯁꯤꯡꯁꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯥꯗꯧ ꯏꯟꯄꯤ ꯑꯃꯁꯨꯡ ꯀꯣ2ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯔꯣꯜꯁꯤꯡꯗ ꯍꯥꯏꯔꯤꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏ.ꯇꯤ. ꯔꯣꯗ ꯑꯃꯁꯨꯡ ꯃꯁꯤꯒ ꯊꯪꯅꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯟꯒꯠꯍꯟꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯡ ꯇꯧꯕ ꯉꯝꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯒꯤ ꯅꯣꯡ ꯃꯈꯥ ꯇꯥꯅ ꯆꯨꯈꯤꯒꯅꯤ꯫ ꯃꯦꯠ ꯏꯟꯗꯤꯌꯥ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯦꯠ ꯁꯦꯟꯇꯔ ꯏꯝꯐꯥꯜꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ, ꯀꯥꯡꯄꯣꯛꯄꯤ, ꯎꯈ꯭ꯔꯨꯜ, ꯖꯤꯔꯤꯕꯥꯝ, ꯅꯣꯅꯦ, ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ
ꯑꯈꯛ ꯑꯔꯥꯎ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯌꯦꯜꯂꯣ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯍꯌꯦꯡ ꯖꯨꯂꯥꯏ 13ꯗ ꯁꯦꯅꯥꯄꯇꯤ, ꯇꯃꯦꯡꯂꯣꯡ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ, ꯖꯤꯔꯤꯕꯥꯝ, ꯅꯣꯅꯦ, ꯇꯦꯡꯅꯧꯄꯜ, ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯀꯥꯡꯄꯣꯛꯄꯤ, ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ, ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯐꯦꯜꯗ ꯂꯩꯕ ICAR ꯑꯦꯒ꯭ꯔꯣꯃꯦꯠ ꯌꯨꯅꯤꯠꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯆꯨꯈꯤꯕ ꯅꯣꯡꯒꯤ ꯆꯥꯡ ꯑꯁꯤ ꯃꯤꯂꯤꯃꯤꯇꯔ 1 ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 28 ꯑꯗꯨꯒ ꯏꯪꯕꯒꯤ ꯆꯥꯡꯅ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 23.5 ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯈꯥꯔꯤꯐ ꯂꯧꯔꯣꯛꯀꯤ ꯐꯧ ꯌꯥꯎꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡꯅ ꯃꯤꯄꯥꯏꯅꯔꯝꯕ ꯀꯌꯥꯁꯨ ꯀꯣꯛꯍꯟꯕ ꯉꯝꯂꯦ꯫ ꯃꯈꯣꯡꯗ ꯀꯨꯀꯤꯅ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯅꯥꯒꯥꯁꯤꯡꯗ ꯇꯩꯁꯤꯟꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯑꯦꯔꯤꯌꯥꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯊꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤ ꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯀꯣꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯖꯨꯂꯥꯏ 13ꯗ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥꯁꯤꯡꯗ ꯃꯔꯥꯜ ꯊꯪꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯃꯁꯨꯡ ꯑꯥꯏꯋꯤꯠꯅꯦꯁꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧ ꯎꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯡꯗ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯃꯁꯥꯃꯛꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯊꯧꯑꯣꯡꯁꯤꯡꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯅꯕ ꯇꯛꯁꯤꯜꯂꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ JAC of All Manipur MSPDCL and MSPCL Exam Complete Candidate 2019ꯅ ꯃꯇꯝ ꯁꯥꯡꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯔꯤꯖꯜ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯀꯦꯟꯁꯦꯜ ꯇꯧꯔꯛꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯌꯥꯏꯐꯊꯧꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯀꯩꯁꯥꯝꯄꯥꯠ, ꯂꯩꯃꯖꯝ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯔꯤꯖꯜ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯚꯦꯂꯤꯗ ꯑꯣꯏꯕ ꯃꯔꯝ ꯑꯃꯠꯇ ꯄꯤꯗꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯑꯃꯗꯤ ꯂꯩꯇꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯃꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯇꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯊꯨꯕꯗ ꯀꯦꯟꯁꯦꯂꯦꯁꯟ ꯑꯣꯔꯗꯔ ꯑꯁꯤ ꯔꯤꯚꯣꯛ ꯇꯧꯗꯨꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯔꯤꯖꯜ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ KJCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡꯅ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ KJCꯒꯤ ꯂꯨꯆꯤꯡꯕ ꯗꯥꯎꯃꯤꯂꯥꯟ ꯍꯥꯎꯀꯤꯐꯀꯤ ꯌꯨꯝꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯌꯨꯛ ꯄꯨꯡ 2ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯦꯗ ꯑꯃꯁꯨꯡ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ, ꯁꯗꯔ ꯍꯤꯜꯁ KWUHHꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯗꯥꯎꯃꯤꯂꯥꯟ ꯍꯥꯎꯀꯤꯐ ꯃꯁꯥꯃꯛ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯗꯥꯎꯃꯤꯂꯥꯟ ꯍꯥꯎꯀꯤꯐꯀꯤ ꯌꯨꯝꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ, ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯑꯃꯗꯤ ꯃꯦꯟꯇꯦꯜ ꯗꯤꯁꯇ꯭ꯔꯦꯁ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ KWUHHꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡꯁꯤꯡ ꯂꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯗꯤꯒꯅꯤꯇꯤꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯑꯃꯗꯤ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯆꯥꯗꯅ ꯆꯝꯖꯔꯕ ꯃꯤꯌꯥꯝꯗ ꯏꯟꯗꯦꯟꯖꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯤꯃꯤꯗꯦꯁꯟ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯃꯦꯅꯔꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯑꯃꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯉꯥꯛꯇꯨꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯁꯤꯡ ꯏꯀꯥꯏꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ KWUHHꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ, ꯖꯁꯇꯤꯁ, ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯔꯝ ꯆꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯗꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫